Arambai News Guwahati da Maithelon gi pau tabiri singbu ihan handu maktada chingangbam Sujitrani na khurumjari. Hojing asigi samlappa maruba pau sing lowirase. Handakta Union Cabinet yaukraba Assam gi ex-CM Sarvanan Sonowal, Prime Minister na Chairman oiba maruba Parliamentary Affairs Committee da yaukre. Hariba committee asida Union Minister Smriti Rani, Bhupendra Yadav amasung Awang Nongpoktagi anirak subo ina Cabinet Minister oiba Kiren Rijiju su yauri. Committee asigi chairman na Defence Minister Rajnath Singh ne. Assam da third gender habadi homo kinor singi achoba gen khutpu amagi likhun phangbangam khre. Hariba kinor asi Delhi dagi control tawbane. Assam gi leita laraba imungi naharol amadi angang sing Delhi da thabak pigani haiduna pukhraga namphuda third gender onthoklaga amuk Assam gi kaithel singda thadorakle. Tasengnasu haukiba chahi khara asida Assam da kinor singi masing khanghen hingalakpaga loinana train bus train amasung truck singdagi paisa nibagi chang khanghen hingalakhi. Kinore kerasigi mastermind Assam da Pinky Kogi nupi amane hariba nupi asigi Guwahati da lakh marfutara taba flat amasu lay haire. Geng khutpu asidagi chenthorakpa kinora mana likhuna sigi matangda namak lithorakhibane. Pan Bazar Police na hokzik phawbada geng asigi miyoi taruk phawangam kre. Bokaghat Police na Manipur Police ka khusam naduna punna changshin khiba operation amada Churchandpur dagi Thingau Singh bhi khangkup koba miyoi ama phabangam kre. Hariba miyoi ase Kaziranga National Park ke Gandhar Singh hatpada maroina chenaba miyoi ne illegal sadan bani haire. Assam Assembly da handak thangat khraba Go Suraksha Bill habadi Cow Protection Bill gi wahogdagi chayet nabakya thorakle. Congress MP Gaurav Gogoi na masi CM na RSS ki damak thabak tawbani aikhoi gi Go Suraksha Ain hanadagi leizai syndicate thingjinabagi ain asi pushilakpane RSS tagi san puja tawbagi wafam na hongnana tambagi mathau tade hairakle asida sunatana missing control tawbagi bill gi mathangda sansa chaba hanthanaba bill asi amuk pushilakpani haina birodhi singna kanna yetlakle adubu CM Himanta Biswa Sarma nade anouba cow bill asibu kari maram ki damak dharmaga mari leina halibano hanglakle nakala maromda Assam phawraga san puthok pusin tawbada athingba kaya leikhibadagi Meghalaya da sansa phangdabagi awaba kaya mayoknaba hawrakle masigi matangda Meghalaya gi CM Conrad Sangmana Assam gi CM Himanta Biswa Sarma ga yamna thunamak wari sanaragani su haire. Srimanta Sankardev University of Health Sciences na loba PG parikya gi handakta lauthokiba result ta mitei macha mangana ningthina mai pakna pass tawrakre makhogi manungda anesthesiology da Silchar Medical College tagi Dr Pinky Chontham na first position dermatology da Guwahati Medical College tagi Dr L Lilina first position medicine da Silchar Medical College tagi Dr K Jina Leima Pediatrics da Guwahati Medical College tagi Dr. Momocha Mitei Ningombam loinana Obstetrics amasung Gynecology da Assam Medical College Dibrugarh dagi Dr. Saranya Devi Elni Panbayai Anesthesiology da first position laurakhibi Dr. Pinky Chongtham Wangkhai Angom Lekai dagi Chongtham Dhirendra amasung Kaisam Belarani gi machanupini Mapuroibagi mingna Dr. Thoiba Moirangthem Kamranga Mayai Lekai Sorok Atingbi Jiribam dagini aduga Dharmada first position laurakhibi Dr. L Lili Guwahati gi Bakra Parada laiba retired DIG L Lal Babu gi machanupini. All Manipur 10th and 11th IRB but riflemen JAC gi maikaidagi kayarak hanna haidok pinaba haizaraba fawbada tabidabadagi ngasidi candidate amadi guardian singaloina All Hill Tribal 10th and 11th IRB riflemen JAC na lakliba July 13 ahingong yaidagi Manipur pumba pung kunmarigi total shutdown toragani khongjang asida Manipur miyamna sagatpiu haizarakle hanna JAC asina haizaraba fawbada viva bosi natraga recruitment ki result sing state lengak na laukthokpidabadagi total shutdown asi kawbani hairakle shutdown asida thokpa aphatap namak Manipur lengak na pugadabani haina All Manipur 10th and 11th IRB riflemen Englishingani Taramapan batch JAC viva bosi completed candidate ki secretary N Rajesh na ngasi thadorok pachirol amana khanghalakle Wangjing Tentha Kendragi Manungda Laiba Ka Hena Waraba Mima Nadraba Ana Ayek Amadi Kudaki Oiba Kudung Thibina Maram Oiraga Awaba Taraba Kayada Tengbang Pinanabagi Pandam da Linkhat Kiba Punna Hingminasi Group
PHG na ngasi ayu kendra sigi tongan tongan mafam mari da leiba haugat kangkhat pangam jadraba hakjangi phibam mimanadraba miyoi marigi mayum da chatuna tengbangkhre khongser aduda lubasigi president paunam santi kumaram sung advisor ke kuladhajana luchingduna sapam mamang lekai dagi hegruzam nungshi tombi devi chahi taret phundrai sabal lekai dagi suraya chahi nifumanga tekcham mayai lekai dagi ningombam ketu devi chahi yankhai amadi langathel laikol bazar dagi sagol sem chanchan devi chahi kunmanga da wheelchair amamam pk wheelchair mari asi Irabot Foundation Imphal na kendra sigi mimanadraba miyoi singda khudol tamnanabagi loop asida sinarakhibane asigi sumathakta wheelchair khusinabagi manung channa paunam Phillips na miyoi mari asigi imung singda chengbekhai amamamsu khudol tamkhibaga loinana loop asigi pukchel chawba mayamna achathak sanitizer amasung sel oinasu mateng pangkhi haina PHG gi Information and Publicity Secretary Haikham Chawbana thadorok pachirol amana khanghalakli United Naga Council UNC na Manipur gi CM N Biren gi Manipur gi lam khudimak lenga kini haikhiba wangang adugi matangda reaction pirakibaga loinana historical rhetoric and distortion phana yamjarabasu maduna solution purak pangam loi hairakre Northeast Frontier Railway NFR na Dimapur Nagaland Paraga train taramari gi service lakliba July 13 thangzu numit tagi amuk hauragani laukthokre Padbayai July 13 dagi 13 fawbagi oina unlock phase 2 laukthokhiba matungdagi railway na thorangasi paikhalakibane train sing asigi manungda Bangalore New Tinsukia Bangalore Superfast Kanyakumari Dibrugarh Kanyakumari Express Dibrugarh Rajendra Nagar Dibrugarh Express Howrah Dibrugarh Howrah Express New Tinsukia Amritsar New Tinsukia Express Dibrugarh New Delhi Dibrugarh Express Dibrugarh Chandigarh Dibrugarh Express na chingba sang na chenba train kya su yauri adubo Dimapur railway station da kumba passenger khudingma covid vaccination gi dose animak kap thokre haibagi certificate tangai fadana pairakadabani haire Nagaland yamna thunamak tongan ba High Court ama leiraba yari handakta nauna khankraba Union Law and Justice Minister Kiren Rijiju na Nagaland gi oina tongan ba High Court ama thambagi wafam ase Prime Minister Narendra Modi ga tanaragani haina Kohima dagi chatkhiba advocate singda thajaba pirakre Nongzu mifam gi matamda issue ase parliament asu thangatpinaba mihut sing asina Kiren Rijiju da haijakhi Panbayai, English Maga Chamapan, whom Budrani Toydagi Hona, Guwahati High Court ki Makada, Kohima the Benz Amoina, operate Togduna Lakibane. Matamadudagi Hona, Tonganba High Court ki Davi Togduna Laki. Nasidi State Langakna, Kohima Benz ki Hosik Lariba, Ariba Complex Asida, Tonganba High Court ama Sem Nabagi, Taurang, Tauri. Haukiba Pongkon Maria Sida India the COVID ki anova positive case lising kuntrama thoiga chamri nipum doi pangki amadi COVID anaba lising nipuma pan supna taretna naba paraduna discharge tauki amadi lising ani kunna laikhidre Awanopogi state singi manungda Mizoram da chaunga ga taramapan Meghalaya da chahumga humpumanga Nagaland da marfunipan Manipur da chatret ka marfutra taruk amadi Assam da lisingani ga chamaga humputaret COVID ki anova case pangki Guwahati da masigi manung da Guwahati dagi chani ga yangkhaini pan yaure amade Assam da miyoi kulhumdoi Manipur da kunithoi Nagaland da ahum Meghalaya da manga amadi Mizoram da ani laikhidabagi report su lakle Ngasi Awanopogi state nipan gi CM Singa Prime Minister Narendra Modi ga video conferencing gi kuthang da hogzagoriba COVID ki phibam review tawkhre state mari da COVID ki phibam kiningai oriba sigi matang da midyeng chingsing kibaga loidana lockdown gi mahutta containment zone khandoktuna micro containment zone lokthokuna COVID sandokpa thingnana ba honasi haiki Awanopogi state singi manungda Manipur na front line amasung health workers sing the COVID vaccine gi ahanba dose chada marfuteret kapthoktuna makokta leibada Prime Minister na thagatpa apenba phongdokhi loinana handakta kendra lengakna Awanopogi state ni panda COVID thingnanaba lupa crore lising kulhumdoi pikhiba aduna laina asi thingnanaba infrastructure sengwatpada chawna mateng pangani so haiki Awangnompokta oxygen plant chamaga yankhai linkhatle haina su Prime Minister na pankhi Ngasi Prime Minister Narendra Modi na Tokyo Olympic ta yaugadaba sanaroi 15 ga wari sanaraduna makhoigi sem sabagi matangda paw lokhibaga loinana thongna su hapkhre wari sanaba sida Manipur dagi Medicom su yaukhi
Tokyo Olympic idamag Indian contingent sing ngasi numidang khongsalagdabani puna India dagi athlete chani chatkadabani masigi manungda awang nongpok dagi Assam amsung Mizoram dagi amamam aduga Manipur dagi manga yauri Mireibakta training tawduna laiba India gi sanaroi kyasu yauri bane makoi singdi mafam adudagi Tokyo da direct adumak laklaragani English singani kun Tokyo Olympic ta artistic gymnastic ki judge oina India dagi Deepak Kabra yarogani Olympic Games amada gymnastic ki damag Indian amabu judge ohenbasi handaki asina amasung Deepak Kabra na ahanbane Niti Aayog member Dr. B.K. Paul na hauzigasi yamna mitna singna lainanabagi matamne malemgi mafam kharada COVID ki third wave uwa phangle maramaduna India da third wave asi changlak pangamdanaba mangjongnana yamnamak cheksinba tai haiki Prime Minister Narendra Modi gi wafam phaladuna third wave karamba matamda lakani haibagi khanabagi mahutta third wave karamna thingadagi haibadu khanagadabani su haiki Malemda COVID na sokhalakli balebak singi manungda Indonesia su ama orakle India dagi hena sathina Indonesia na Asia da COVID ki hotspot orakpaga loinana hokiba numit nini asida nomda lising nifu gi changda anoba COVID positive ki case phangke Indonesia da hojik su partial lockdown thamle domestic chathok chasindadi athingba leite adubo hojik orakli ba phim asida miyam gi thabak thoramda athingba kharaga hena thamba horakre aroibada ngasigi tentakpa maroiba pau khara Assam amani Mizoram gam khaida handak Assam gi official singna chathakiba thong adubo aina cherak pifam thokpa crime ni haina Kolasip Mizoram gi DC na Kasar DC da chithi ama irakre Shillong yauna is Khasi Hills ta salon amadi beauty parlor sing lakliba July 18 dagi habadi ningthokaba numit dagi amuk hanglagane Uran scheme gi makhada numit khudingi Indigo flight amana Dribugar dagi Kolkata amasung Imphal gi marakta pairagane Imphal Dribugar flight pung amaga minute 15 gine Meghalaya da tonganba Khasi Jaintia state amasung Garoland state ki dabi amuk nahonana tawrakle Prime Minister Narendra Modi lakliba sagol sel numit Varanasi da chatkadori numit chamaga 19 da khwaidagi masing yamdaba oina hokiba pung 12 da India da COVID case lising 13 khaktamak thengnakhi Telangana Congress Chief na Reddy gi mathakta criminal defamation case pankre Rahul amasung Priyanka Gandhi na Mikhal gi expert Prashant Kishore ga unakre Kisan Union na Parliament ki mamang da protest chathanabagi thorang khanaba hokre SII na lakliba September thadagi Sputnik V vaccine puthokpa horagani Himachal Pradesh da nong kanna chubadagi mafam kya da akiba ichaw kya thokre Kulu da yellow alert pikre State kaya da COVID vaccine laraktabadagi vaccine kappa leptuna lainaba yauribane adubu nakalamaronda kendra laikangna vaccine crore ama dasmik mapan taduna lai hairi Punjab ki CM Amrinder Singh mukna duna lariba Navjot Singh Sidhuna yamnamak chayet na ningai oi ba rajniti gi wangang ngangladuna habde apna ma ki rajniti gi khongjang sing sakhangbi hairakre Kerala da miyoi ahum amagasu Zika virus na narakpadagi state asida Zika virus ki case punna kunithoi sukre hanagi cricketer amasung English maga chamapan marfuhumdoi World Cup ta yaukiba Yaspal Sharma cardiac arrest na maram oiduna laikhidre Taliban singna Pakistan ki mathakta so landaba haurakle Pak Army captain ga loinana Army taramathoi hatkre amadi France ki competition authority na ngangna khiba amadi yana khiba wafam sing ngakte haibagi damak Google gi mathakta euro million chawnga gi fine pinanaba hairakre ngasi garandi Arambai news Guwahati da maitelon gi pau sandok chaba matang solution jaba ga loinana tabiri